Manipur News channel gi makai digi mayang gi mafam dang asigi toan wa thoki ba thodo singi matang moroi pau sing pijari UKNA gi kadar amana mamana ba manga kaptuna hatok lamdaga chenkhrei UKNA gi kadar amana mamana ba manga kaptuna hatok lamdaga chenkhrei kuki underground group singi manungda makoi masel hana sunabagi thokdok leptuna thokli hoki ba jun kuntra da Sujanpur district ki ke moljang khulda ambush tokduna KNA gi deputy army chief yauna mioi manga nongmena kaptuna hat krabi matung asi ayu angan bada makoi masel kapna bada kuki laloba manga sire hairi pau sinai suspension operation su de yaudaba tongan wa thok lang to kya de scenario United Kuki National Army UKNA gi kadar amana camp amata de lemina ba mamana ba kadar manga ba nongmena kaptuna hatok longa nongmai purga chenkhrei Tudu asi Tangmelong district ka Jiribam district gi lona bada leba Daibejang village ta thokibani mafam adu nungba police station gi manung Janjaraga su mafam adu gi kilometer 50 rom chatlaga leba mafam ni gari achuba sangba yaba lambi leite jangada leba piba kulmasa amani mobile internet phangba mafam nate adumana maram oiraga mafam duda nungba police ki team ngasi nimiyeng phawa changchen bagi paw leite thajaba yaba mafam dagi phangba paw amana hai makoi mase hana sunabagi todo adu ngarang amasung asi ahingi lona pung ani rom tarakpada thokibani lekidraba kuki klai paiba kadar sing adugi chapchaba maming matha khangdragasu social media da phongtorabagi matung ina rambo kobo ama yawi ataina ringo kongba saiboi amasung Alex ni makoi manga nongmaina kaptuna halamliba kadar adugi maming chapchana khamba ngamdri adumaku kuki gi social media platform singda maha pokaptuna hatkibani haiba kadar adugi photo viral orakle kari marang gi damakta makoi mangwaina kaptuna halibano haibagi chapchaba maram khamba ngamdri panbaya badi United Kuki National Army UKNA na hokiba jun kuntragi numidang wairamda Sujanpur district ki ke moljang kulda ambush tathaduna KNA gi kadar mari amasung misam nupi ama hachibagi thodok lek thokrabani thodogagi tungda makoi bu panarmagi security force na hojistu akanba khongol dibagi thabak chatharibani makoi na ambush togduna hachibami mi manga adugi manungda KNA gi deputy army chief thangboy hakip natraga thangpi haibadu yauri makha tarpu update amada jahi 13 da ngai nupa mahiroi ama boarding manakta thori yalaga siduna leramle Bishnupur district ki Phawakchau Ikai police station manung chanba Saiton bazar mamangda leiba lamjing maira mahikola class 6 tamliban nupa mahiroi ama school adugi boarding manakta hoba upal amada ngasi ayuk thori yalaga siduna leramle masagi jahi 13 da tamangai ba mahiroi nupa amsa adugi mamingna Purishabam Santosh Elias Victor Kawi mahak Phawakchau Ikai awang lekai ward number 1 dagi Purishabam Ingthem Kabu amagi masa nupani mahak hojik tholiba kangluki irang asina maram oiraga matong khara lairik tamba phangludra matungda school asida residential oina leiraga lairik tamlakhibani mahak ayuk angan badagi mahak ke kada lemre haidina koiti thinarakpadagi ngasi ayuk pung marirom tarakpada u amada kudaina thori yalaga leirambani mahak kudakta school asigi ojasina koktada leiba primary health center da lakanana pukatki adabu hospital hek yobaga doctor mahak lekidre haina pungtorki misi asigi matangda police na UD case ama register tawre aduga loina pamsa adugi haksang adu rims ta postmortem tawkre thajaba yaba mafamdagi phangma paw amana lekidreba angang asigi puri kauda se ama yarami se adu suicide note oibra habdi yangsili makha tarapu paw amada Assam dagi illegal immigration takthorappada Nagaland conversation thorang lokatkre Assam legan state adu leiba illegal immigrants sing takthopagi thabak pakatpa horapadagi Nagaland mitop sing adu chenselakpa ya haina sinabadagi tongan ba Nagaland famda akanma security station thorang lokatkre authorities singna mari leinaba law enforcement agency singa mikup nahum singna leinaba khan kibo loina state anigi lona bangkhaida akanba section thorang lokhanaba khan kre haina report amana phongtorali Assam da kanglon kain sasalakeba mitop sing state lengana tathokraba matungda mitop sing adu Nagaland da sansalakpa ya haina sinabadagi akanba section thorang ase lokhakibani hiram asiga mai lena makok tongba official sina Nagaland gi misam yam da Assam dagi sentorakpa mitop sing Tenarabadi manak na police station sing da paw pibina bakhan kre asing yam laba mitop sing sensalak labadi Nagaland gi demography da sauna kaiba tholak pagaloena law and order gi film cholak pa ya haina sinabadagi state lengana akanaba thorang ama lokhatuna Assam dagi sentorakpa mitop sing angsalak pangamdana ba hona kibani hairi jinglo nariba lebak sinjagi ayaba yaudana sanglakpa mitop kya Assam gi tongan mafamda leirakhabagi matangda state lengana mitop sing masak kangtoklaraga masa gi maramdamda halan kinaba thorang lokhalakpani mitoki masingna state adu leiriba yelongmi singi masingdagi hengkalakpa yaba film lakpa maramna akanaba thorang sing asi lokhalakpani hairi
Vice President Pham Thadokibagi matangda wafam kaya phongdoknarli. Parliament Pham hauba numita Rajya Sabha gi Chairman su oiriba India gi Vice President Jagadish Dhankarna Pham Thadokibagi matangda wafam kaya phongdoknarli. Lengak pairiba BJP gi maikaidagi hauzik phawbagi oina hiram asigi matangda wafam amata phongdoraktaba tarabasu opposition leaders nadi tongan mot pinarli. Congress gi maikaidagi phongdorakpagi matung ina Business Advisory Committee gi ifamda JP Nada amasung Kiran Rijiju na singbasing maruiba minister sing saruk yakidabagi matangda Jagadish Dhankarna nungaitaba amasung pendaba pokibagi kudam uba phangi hairi. Amaromda sel chabaga mari lena High Court ki judge ama pham lokthoknanaba opposition gi maikaidagi pukalakpa notice ama Rajya Sabha gi chairman su oiriba Jagadish Dhankarna ayaba pirubadagi lengak pairiba party manungda nungainadaba tholokpa maramna Vice President Pham Thadokpagi phirep lorokpa oiramba yai hairi. Lambi sembidrabadi lam tokhairagani. Bishnupur district ki Bishnupur Kaithel lagi Oinam Assembly constituency manung chana laiba Tobul Khul Pharoga mayang Imphal Bazaar tariba lambi asi matam kuina sembidabana lambi asida chaliba miyamda sauna khudong sadaba mayokna halle. August thagi aroiba saruk phawi manungda lambi asi sembidrabadi lambi tokhaiba yauna akanba khongjang sasalagani haina Tobul Welfare Association gi Secretary Thokchom Birana phongtokre. Lambi asi sembinanaba Oinam AC gi MLA Bishnupur gi DC, PWD gi Chief Engineer, Bishnupur gi SP amadi PWD gi mari lainaba officer singna aiba cherol pisandana wakat kiba laikre. Lambi asigi phiyom yamna fatabadagi toina extend thokle chahi kullongi mamangdagi sembiraktraba lambi asi nongju tha yorokpadadi amuke hena phiyom soksalakle. Migration school chabada awabagi masak oire nusa saragana upulna chafam khangdre nong suragana leikhomna lambi chatpa yadre. Tabul miyangi yamna maruiba lambi asi athu matamda semjan binaba kiyarak hana wakat krabasu ngasi phawa semjandana leirakli haina sumhana phongtoki. Maana hai tha kharagi mamangda Central Road Fund haiba ama lakli haiduna PWD gi official sing amadi association gi members sing yauna survey tawre adubu lambi sembiraktabadagi association asina thigatlabada lambi asi semnanaba survey report yawba file hauzik PR lengak leibana governor na review meeting tawkhigani haiduna file asi phajandana thamkhre haina official singna aduna khangalaki. Maramadana lambi asi sembinanaba mai lenaba singna amuka hana taksanba oina August thagi aroiba sayol phawgi manungda miyamgi apama matung ina lambi sembidrabadi lambi tawkhaiba yauna akanba khongjang changsananba sem sare haina sumhana phongtoki. Makha taba paw amada Taren pokpedagi lanchelakiba sing amuk hana hongjinanaba DC masa satuna haltenana yengsingtri. Hokiba chahi solisingani kulumdagi May 3dagi tholakiba kangluki irang asina maram oiraga Imphal West district ki manung chanba Taren pokpedagi lanjel alaga tongan relief camp da leiba miyoising hanagumna makoigi mayum singda hanjandana kunda leta hananaba paikhalaliba thabak thoramsing masi Imphal West ki DC Rajkumar mayang nambam masa satuna haltena yengsingkre. Loinana kuina mayum makai thadokna chena kibadagi songjanduna leiramba mafam adu district administration amasung mai lenaba department gi miyoisingna ngasidagi sit sengba hokre. Taren pokpidagi lanjelakiba sing makoigi hanagi mayumda hanjananaba paikhalaliba thabak thoramsing adu yengsen basa kiba khongchat adugi mai lena pawmising unaba amada DC asina phongtokibada kangluki irangna lanjenar khaba New Kaithel manbigi miyoising hanaguna masa gi mayumda hanjanaba hokre. Wat hawribasing adu athu matamda hongjanaba mathau taba thabak sing mai lenaba SP yauna security ga ningtina coordination tawdana thabak paikhatli. Irang ase khara saparakpadagi miyoi ama ani makoigi yumsingda hanjanaba yaukre adubu pulap oina hanjanabagi thabakti yaudri. Taren pokpegi oina su kuina mayum makai thadoknaroduna makoigi yumsing adu chongjanba kaya yaure akai atoi kaya yaure ibam chadaba yum kaya su yauri maram asina leiriba asi punai yumna khongphurongi miyoisingi hairiba khul asida mai ising amasung darkar leiba sing ningtina phangananaba amadi makoigi security karamna pigadage haibagi matangda su kupna nenaba hore. Lanjenar lebasing makoigi mayumda hanjalakle haiduna makoina piramba ration yauna atei kudongchaba sing khudutagi lepkadaba nate hanagu makhata na pikhigani. Akai atoi nanglaba yumsing asi samjananaba government gi makaidagi ngaidrabasu district administration gi headtagi arrange tawragani. Ngasi nomunini asida makoigi account singda sales sing adu transfer tawranaba honari district administration gi headta konba government gi transfer tawrakpa aduda tongana thamlaga khudaki oina mateng mathau tabasing paikhatlagani. Akai atoi nanglaba yumsing khudaki oina samjanbagi thabakta PMGY gi makhada makoigi akai atoi nanglaba yumsing adu nongna sajanbagi khudongchabasing adusu IDP sing asida priority oina pigani hairi. Bengaluru da Manipur gi nupi ama yauna nupi ani dagi lupa crore 13 henbagi kokain DIR na phatkre. Manipur gi nupi ama yauna nupi ani ngarang Bengaluru gi
Cotton Pet Manaktagi, Directorate of Revenue Intelligence ki Kanguna Lupa Crore Tara Mariga Lak Hongpumapan Longi Ogadaba Kokian Konana Pare Hari Pausin Hai Paraba Manipuri Napi Dugi Mamina Langjang Lubai Kawi Aduga Atopa Napi Dana Mizoram Dagi Langtang Liang Ning Kawi Makoy Ani Tongan Tonganba Soap Box the Kokian Keji Tarit Haplaga Purambani Parmi Ani Edu Hosi Wahang Pang Satari Hari Mikranagi Mabangda Su Bengaluru Airport Manatagi Directorate of Revenue Intelligence na Miyo Amadagi Lupa Crore Impurongi Mamalya Ogadaba Kokian Sing Hagakibasu Laikre Hari Hoxit Power and the Marui Pau Pizza Matang Silajare Makataba Dekidema Miampunanga Minasi Loina channel Simanu Shibiduna like and subscribe to Viramu.